Manipur Top Trending News na tungan-tungan reliable source sindagi lakot jaraga mata-matam di oiba maru oiba i-pausin patukuna khanghanjari Manipur ima maitek taphamle Manipur state asi masagi constitution leiduna mani makhatamna haina humna palamba lepa ama parambagasung asidi voter oiba prajasingna constitution gi wahanthok khangdana mihut thagalubana Manipur ima lepak maitek taphamle haina Manipur People Democratic Front MPDF ki secretary S samungong phongdokre wahum asing asi Major Khunda leiba Manipur Press Club ta pangthokiba pawgi mithum amada phongdokibani party asigi mihut kya saruk yaduna pangthokiba mihum aduda magna makha taraduna voter oriba leipak prajasingna vote ki matamda wakhal khanthaba tawdana khangna chanabani paisa piribani amadi pija pithak tawribani haiduna vote pirubagi mahina ngasigi lamdam asigi lifeline oriba state highway sing chatpa yadaba khatnatana square kilometer lising kungani thoi chahum kunga taret khak pak chawba lamdam asida chatpa ngamibra haiba wahang hangki masida natana democracy chatpa leipak amada prajasingna tengthabagi mahut kudum singduna achumbagi damak kathok minaduna constitution na prajasingda piriba adhikar sing miyamda manaba piba ngamgadaba mihut thamlasi haiba wahum singsu hongdokre makha tarpada maite amadi naga wakhal tahudabadi nongmadi iramdam mitopna paihorgani august ahum kulma pakan ba haibasi Manipur kanmani maite amadi naga wakhal tahudabadi nongmadi iramdamsi mitopna paihorgani haina social activist RK Danayaima LH Megena ngasi Kundrapom awang lekai leiba laingtho pangalba community hall da pangthokiba kulngakpa singda aranba maral pisilaga phabagi mayakta phamkiba miyan mifamda phongdokibani Village Protection Force Control Office sinamna singduna pangthokiba mifam aduda BPF ki convener H Sumorendro BPF Women Wing ki convener Kangabom Ibeyaima NSC Mairapaibi Kundrapom ki President Irungbom Mema MU ki Law Department ki HOD Dr. Y Premchan nachingba sauyaki mifam aduna kulngakpa sing thoribasi Manipur lenga ki khutta leiba law and order fail oibdagini haibasi mifamna yanabaga loinana kulngakpa sing makhatana pharpagi mayakta punna leminanaba haina waibloki thoram aduda RK Megena makhatana phongdokibada India na Manipur hek oksinkiba numitagi ngasi phawbada leiba lengakna leipangakpagi law amata sembattabana ngasidi mitop kyana lamdam asi mapu oinaba honrakpagi pibam amada lakpani maikai kyadi lakpa mitop singna nomu-nomagi changlukpa leptaba international border ngakna post matik chana lei hairgasu lai matik chana paiba kuki theory sing kya changlukna lamdam asi yosinaba honrakpada usinadaba saduna lerpani mapaltik lakpa kuki sing maitai kul nakna khunda halaga maitai singna lo uba amadi atai thabak thorum tawbada akai bapiraga sel thungi phibum soksin hanba amadi maitai gi pangal sontha halaga chahi lising ani henbagi puari leklaba lamdam asi mutanaba honrakpa thoksilni masigumba thoksil asigi mayakta leiba kulngakpa sing phakliba asi Manipur bumapung fana yosil hanaba honrakpani masigumba thawong asigi mayakta aikoi punna leminaba changi Manipur da mitop changlupagi changgi ka hena wangba maite amadi nagagi masing hengatpagi chang ka hena nembana maram oiraga nongmadi lamdam asi mitopna kuling balam oihuba yabagi jingningai lekle haiki makha tarakada taraga mapalak suba maite me competition 2025 pangthokre tawal august ahum milana kanglaipak Manipur asida irol iek takot hanaba leptan jathar pokongthang ama oina taraga mapalak suba maite me competition 2025 ngasi Manipur gi tungan ba district sing Imphal East Imphal West Kagsing Bisnupur Thawal amasung Jiribam district ki center kuntra mangada mahiroi lising tara manga henmana saruk yaduna pangthokre class 1 dagi class 10 fawba category tara thokna khaidokna maite mek changdamna kiba aduda KM Blooming Higher Secondary School da taba center da saruk ya raduna milagi general secretary L nongmai ngambi amadi president KH Ingo Chana phongdorpada milala chahi kaya lisang sitna chathakliba maite mek changdamnaba asi mamangdadi mahiroi lising manga tara dagi hena saruk yaba ngamkide adubu kumsi chahi asida irisa singna irol iek pu hena nungsirpa amadi milalbu hena pung thogat piduna mahiroi lising tara mangan saruk yabirakpa asigi damak milala leipak miyambu ikai khumnaba pulakli thajatana mahiroi ka hena yamrakpa asi da competition asi sinbada miyamna apen pen da khara lerabasu matung thoktanaba honajage competition asigi result tha asigi tara ripan phawgi manungda laukokani competition asida first taraba mahiroi da lupa lising manga second tabada lupa lising mari aduga third tabadana lupa lising ahum gi mana pigani hairi doinana category tara asigi mahiroi tara busu consolation mana oina lising amama pigani milana chahi asigi april thada tripura da satuna mafum aduda leiba Manipur singda maite mek tambibagi khongthang paikatre madudagi halaklaba matung Kolkata da leikraba Manipuri macha singidamak online gi hutangda maite mek tambibagi khongthang su paikatre loinana anamba matamda milana Assam da chatuna mahum adugi Manipur singda maite mek tambiba haudokiba khongthang adugi
mahi oina ngasi Assam government na chahi asidagi maitai meku Assam gi associate language amani haina lauthokpirakpa asimak milana irol iek kidamak honarakpada adugi mahi amani haina nungaiba wafam phongdoktei FMCC gi indefinite ban numit 13 ni sukre naga gi ngamkhai manungda German tiger road na chingba amata semba yaroi copy plantation tawba yaroi amadi cookie militant singi su camp thamba yaroi haina Foothills Naga Coordinating Committee FMCC na chatharkiba indefinite ban ngasi numit 13 sukibaga loinana naga taba humsingda cookie sing changbada atingba thamli amarumda indefinite ban asina kangkopi amadi Churchandpur district ki manungda laiba cookie kulsing chatok chasin tawba matam saangna yakidaba asina khudong chadaba kaya mayokna rehairi cookie singna chathariba ka henba thawong singi mayokta chathariba khongjang asibu sogatpa singbu ngasisu lambi thingiba humsingda thortuna tongan makholaw kya lawki khongjang aduda saruk yakiba kunja singna cookie singna chathariba ka henba thawong sing asigi mayokta chathariba indefinite ban numit 13 suraba phawba lainga ki maikaidagi mijeng amata chaluktabasi hakchil lawi karigumba pamdaba thohningdaba thogok poklawlabari madugi chekchak kumba Manipur amadi India laingangna pugadabani haina kunjasingna pendaba phongdokte pausina makha takpada mioi taruk hakibagi thogokta chenabasing hakapa ngamgibabu thagatpa phongdokre Jiribam August 3 cookie khulai paibasingna Jiribam districta chathakiba angang 3 yauna mioi taruk hakibagi thogokta chenabani haiba mioi ani NIA na phagatpa ngamkibabu victim family borobeka kunjasing amadi JSC na NIA bu thagatpa phongdokre thogok aduda chenaba wathoriba mioi singsu atu matamda phagatpiu haina ngasi Jiribamda pawmising unaba amada victim family borobeka kunjasing amadi JSC against the brutal killing of 8 innocent village ki convener Y Tanjoina phongdokibani kumja 2024 gi November thagi taramathoida Jiribam gi borobeka subdivision da cookie khulai paibasingna security singi mamangda yum kai dukan sing mai tharaba matung ahan ani bu nomaina kaptana hala matungda mainung dalangsin kiba amadi angang 3 amasung nupi 3 punna mioi taruk faraga pukhraga mihatina hala matung barak turelda thatarkibani thaudo aduda chenabani haiba Assam gi Kasar district ki Dikos ground gi Manaithol village dagi Hanglelal Mar Elage Boya haram matung Aizol dagi Lalonsang Mar Elage Soyang tobu mioi amabu mamang tha July 19 NIA gi kangbuna fagatki adubo numit aduda tokiba thaudo adudi khulai paiba cookie margi mioi 19 henbana security singi mangda chathakiba thawoni maram aduna thaudo aduda chenaba wathoriba mioi sing thubada phabiduna matik chaba cherak pibi haiki asigi pawgi mifum aduda Jiribam Higher Secondary School da laiba IDP singsu saru yaki World Indigenous People Day palan tawani August 3 Scheduled Tribe Demand Committee of Manipur STDCM na sinduna lakliba August 4 da World Indigenous People Day gi palan thoram Manipur Press Club Major Kul Imphal gi Thangsing Hall da nongtilpung ani tabada pangthokani hairi STDCM gi local theme da Future of Indigenous Mitai Tribe of Manipur haibasida pangthokadoriba palan thoram sida Khaidem Mani Senior Advocate Madi Hangi Chairperson Manipur Human Rights Commission Dr. RK Danayaima Retired IAS Professor Y Premananda HOD Law Manipur University gi L Sarat Chandra Political Analyst Professor S Jayanta Kumar Maming Lerba Mathematician Amadi Advisor STDCM M Nagaland Khomba Chief Petrol STDCM gi Diras Yumnam President STDM Amadi Retired Lieutenant Colonel L Lokendra Working President STDCM na Presidium Members oina saruk yagani hairi video si pawdamada soi khilam kiba yawa suma pigani channel si bunuk sibiduna share amadi subscribe tawbibi damo haini tan thara pa khondok sari amadi makhatana miyam gi seba tawbo ngamba ojege